Kangla Pau ki editorial miyam na thamjare Ruling MLA sing Nathouna Naringjel fudok pa matamori Manipura President Ruling ki muhut miyam ki mihut MLA sing lengak pa popular government thamna ba Ruling BJP ki MLA sing Delhi de satuna makhoi gi high command sing unaduna popular government seman bina ba high janon jabe ki thabak sing leptana sataduna lakli Pia lengak leitringa gi mamang gi lengak ki lusing ba gi muhut anawbu lusing ba masinna ba MLA sing gi marak gi political lobby sa thabalekhi lengak ki lusing ba sinna ba kunung lalau satakhiba adu Delhi de MLA sing gi marak gi kem phawu tokhi adubu state asida sin Kuki Zo narcotics na landa adu na makhoi gi tokhaiba legislature leiba lengak separate administration natragana tongwan ba lebak jalengam sem na ba war crime sa thrakibadagi loikham nai da bu wathok leidi wathok asigi waroisin matam Sana purak pengamdri haiduna Central Government CM Biren bu resign to honba madi Assembly animated suspension da President rule lengak thamjilakhi bane Pia lenga na wathu asigi waroisin purakna balakholakhi ba khongthang singdagi nakalani gi marakta khulai gi mukna bagi nongmai kapna ba madi hatna suna bagi sang sing thani oi nem thakre nakalani gi volunteer singna seasonable lani kusukulai sing pulap lokhot khraba matung singna ba mafam sing question duna thi buhum bigi thabak chathaduna mi amadi khulai sing fogat bagi thabak sing haujik su leptana sathari nongmai kapna ba lep khraba su watho asigi sapsa ba waroisin di purak pengamdri separate administration gi demand tawri ba sin Kuki Zo narcotics singna national highway da free movement gi athing ba makhata na thamli loinana makhoi gi separate administration gi demand phangdri pa phawba khongpham handok loi haibigi ningai leidi amaromdana sin Kuki Zo gi militant sing chathariba matam loi khraba su sangdoktana ba madi makhoi sing adu terrorist na lakthona bi state lenga na horep lauduna mayailam lengak central government mangjongna khankiba lekre adubu wathok asigi waroisin purakna ba central government larak pa phirepta state ki warep ikai khumnabidana sugi matam sangdokpa designated camp khara mafam hongdok hungjin tawba yauna free movement gi athingba handokpa yauna nakal ahungi oiba yanabagi khuyek pinakre adubu laibak thibadi yanawagi khuyek pinakraba matung free movement gi athingba madi separate administration gi khongpham digi handokloi haiba phirep Kuki kanglu ki makai digi thamlakhi basini amaromdana central government tha ahungi PR gi matung makhatana tha taruk amaga sangdorakhi basina maram oiraga miyam gi amadi MLA singna miyam gi lengak thamna ba center gi lusingba sing da haijaba leirabasu miyam gi lenga haujuk phawgi oina thambagi wafam uba phangdri Ruling BJP gi legislature singna Delhi da satuna miyam gi lengak thambina ba takna ba madi miyam gi lengak November gi manungda thamna ba honaragani haibigi thajaba pire hai adubo prime minister amadi home minister unabigi ayaba pidre haibasina miyam gi mafamda kham thingna penda bo ore center gi lusingba singna masagi MLA sing phawu unabigi ayaba pida ba haibasi state asigi miyam da karama miyengna yanglamgada gi haiba gohang leirakli ba sina center amadi miyam ani gi marakta afaba mari lehendana bagi maram oira halakti state asigi ruling MLA singna miyam gi ihul khangna thabak utpana makhoi gi tungye politics ta afaba oigani thajai mayai lam lengak Delhi gi lusingba sing state ki lengak londa ka hena khut thingjinduna khabai khara sarak patholabadi madura khangduna leibagi mutna khoi gi angamba pangal sijina pham thoktabra yadrabadi madugi mekta asetpa phirep amu laugadabani haiba kangla pau gi editorial thamjari Lebanon gi kha thangba sarukti Israel gi Airstrike ta Miyoi ama sikre tare sokre kha thangba Lebanon da thangsa numit angan mada Israel na akan bi Airstrike ama sathabada Miyoi ama sikre Miyoi tare sokre amasum South Lebanon gi saruk singa Beirut ka phauna ba highway ngak thadat lure haina health ministry na phongdokhi nongalamdai Masale kuna sathaki ba Airstrike asawba missionary yon ba mafam ama da taki amasum gari miyam mang takanki Airstrike tawba matam adu da mafam adu lana satpa mana masing puba gari amada panduna Miyoi ama sikhi amasum atopa ama soki haina Hezbollah gi al minor TV na haki kon health ministry ne attack adu sikhi ba Miyoi du Syrian citizen ama ne amasum soki ba Miyoi sing adu Syrian ama amasum nupi ani yauna Lebanese taruk ne hana phongdokhi Israel gi military na haki militant Hezbollah group ki damo infrastructure amu hana sabada sijinaga ba missionary thamba mafam amada Airstrike tokhi tha taraga mari sokna ki Israel Hezbollah gi lan mamang sai gi November da US na sinba ceasefire ama sahi tawduna loikhiba matamdagi Israel na nimit khuding Airstrike sing chathaduna Miyoi kya khali Israel na Hezbollah bu lan manung da sathina mangkraba group asigi mapangal amu hana semgana bo hana bigi maral si hensu paus ta pale
Tha si hagolakpada UN Human Rights Chief Volker Turk lana lan matung Lebanon da yingthinabasing matam pumbagi oina loisinanaba muhana honabagi apamba phongki ceasefire tawba matungdagi September tha loiba phawba Lebanon da misam sama ko hum sikri haina maakna haiki henasu pau sida makhatana su phongdorakli Pakistan da Police Training Center da terror attack da terrorist taruk policemen tare sikri Pakistani awang sup thangba saru Khyber Pakhtunkhwa Kwa province da police training center school amada suicide attack amadagi pung mga nomai kapna bada atopa terrorist ahum hatkri nomai kapna bada atopa police officer taruk sikhi haina thangjanumit official singna phongdokri madugi mamangda Dera Ismail Khan district da leiba Rata Kulasi police training school attack matung police personnel singna khut hanabada terrorist ahum sikhi amasung atai khara compound manungda lo laga leiri haki Irai namiki numidang atheng bada clearance operation amada atai theories ahum amasum police person ahum sikhi policemen amasu sidun attack adu sikhi ba security personnel tare sure amasum atai taraga humdei shoki haina ahan big report amada haiki official singna phongdoki bagi matungina training recruit amasum staff member punama kodong thiba tholoidaba mafamda tek ta kaidana putoki haidi operation adu da SSG commando sing alba Force Elite Force amasum police personnel yauki thawdo adu irainomi ki atheng bara thuki terrorist ngaduna bomb yauba truck ama police training school gi main gate 1000 keduga asobo bomb ama pokhain ki bomb pokhai khraba matungda tungwan ba makhal gi uniform sing set pa terrorist singna compound manung da sangsin ki amasum nomai pangkap ta kapsin ki police personnel singna khut han ki amasum attacker sing adu pungkoi koishalaga thamki nomai kapna bada militant sing hand grenade lepalaitana langkhian su paus da makhata na su phongdorakli Dera Ismail Khan gi DPO Sahibazad Hazar Ahmad amasum RPO Sayyid Asfaq Anwar masana operation du lusing khen su paus da makhata na phongdorakli Kaisal gi attack nupi masa amasokli Uttar Pradesh ki Baharas district ta Kaisal gi attack sahi tere khakta ngai bi nupi masa amasokli haina official sing phongdokre amasum divisional forest officer Ram Singha Yadav na phongdokpi gi matung na thawdo dungra numidang wairam Baharas district ki Kaisarganja Tahsil gi manungsana leiba Godia kunna thokibini maknaki Niha Kobi Gangaram Kobama ki masanu pidu makogi yumamangda sanadunu leidingaida Kaisaladun attack torokibani haidi thawgok tu soklawna pi masada hauji Kaisarganja community health center da layeng lehen sumang na phongdoki Yadav na haiki Kaisaladu ki khungulli na bahaujuk forest department ki team singna thi humbi ki thabak sing makhata na sathari Panbaya bari sekol sunumi ki numidang na su district asimaki Mawara Tolki area da masak khangdaba lamlaki samagi attack ta sahi humfu surabi nupi ama sokhibani hainasu paus da makhata na su phongdorakli haina paus da makhata na pali